Manipur Sangai Festival da stall hangnabagidamag online da application lakhibasingi computerized stall allotment ngarang Chief Minister Masana pikre. Manipuri Theatre Center Assam na linkhatkiba chahi kunmanga mapung farakpagi thauramga mari leinana Manipur gi wangmoda leiriba Manipuri Theatre Artist anida tongan ba award khusinagadori. Mongsangai da leiba chamaga mapan suba CRPF battalion na lokalakpa civic action program gi saruk amoina ngasi mapuroiba leikidraba nupi 16 da sewing machine yanthokre. Kokomi gi khongjang sawgaladuna Manipur gi apunmagi saktam kaiba yaroi haina Thangtek Women Development Association na ngarang Konthaujam Kendra gi manung janba Thangtek ta Jackson mifamama famkre. Bestock ki waroi singi warol Manipur miyam da mayek sengna khangalu haiduna Wangu Sabal Development Organization amade Wangu Maning Sabal Mairapaibi lupna sinduna ngarang Wangu Maning Sabal Community Hall da miyam gi mifamama angkre. Assam gi Hozai Kendra gi MLA Seladetya Devna Karimganj district ta pangthokpa thauram amada Karimganj pu Sri Bhumi haina nauna mingthon gadabani haigi wafam adubu maikai kayadagi yaningdaba phongdokna kre. Nauna Mizoram gi governor oina thaupuraba Sridharan Pilaina Mizoram asi Kerala ga yamna manaba maramna mahakna mafam aduga yamna laina chusinaba ngamgani haina phongdokre. Mahakna mahaki maikai dagi Mizoram gi miyam gi yaifana bagidama khonaba yabo hotnagani haina so haiki.